Hazrat Abdullah ibn Mubarakna kathokpa amadi lairabasingda mateng pangbagi wari. Hazrat Abdullah ibn Mubarak radhiyallahu anhu noma jam'at amaga loinana haz salami. Lambida satliba kangbusing adugi yen ama sirami makoina sibi yen bi ado fata haudi hundok famda hundok lammi. Hazrat Abdullah ibn Mubarak na makoi matungda satliba jam'at aduna asiba yen bi ado hundok laga satkraba matungda ikoi dana anak pakungang adudagi nupi masa ama thoglakpa amasung asiba yen bi ado laukat laga fi amadi yomsil laga thuna yangna mayumda satkirami. Hazrat na tauri mamong khudimag ase ubada yam nangaklami amasung nupi masa si kanano haibusu khangning lami. Maram aduna Hazrat na nupi masa adugi yumda satkirami aduga nupi masa adu kanano kamdaubano asiba yen puraga satliba aduna karigino haina hanglammi. Hazrat na sumna hangbadagi nupi masa aduna Hazrat na sumna hanna na hangbadagi nupi masa aduna asengbu wari puna maglirakhi. Aigi pa laikhidre mahak khaktana aikhoigi imung manung purambani aigi ima nukhrabi oihaure aidi nupi masa ama oine ithantani yumda chana thaknaba karimata laite numit kayanidagi imung manungi fiyam ase yamna sathina mawong tadre sariyat na siba saba yai haibagi thak adu phawa yaure. Asina fata audi hundok pham masida kanagumana pot hundok lamba adubu aikhoina charaga thawai asi hinglaklibani. Nupi masagi wafam asi tabada Hazrat Abdullah ibn Mubarak thamoida yamna nungaitaba phawrammi. Pukningda masi khalammi. Allah gi bandi asina laitaba maramdagi asiba saraga punsi leli aduga aina halsathi. Asumna khalladuna Hazrat Abdullah ibn Mubarak na hairahi. Aikhoi yumda handuna chatkinabagi damakta chaurakna dinar kulmuk darkar oi. Madu thamlo aduga lemhauriba dinar khudimak nupi masa aduda pikro. Handaki sahi asi aikhoi haz tauraroisi. Nupi masa asigi imung manungda piriba asina hal satpada fangadaba neki sawab adudagi hena thoina Allah na pibigani haina mapugi zata thazaba thamle. Masi hairaduna Hazrat Abdullah ibn Mubarak radhiyallahu anhu na yumda halakle. Asiguma thawdok ama ani khaktan natte masing thingamdraba thawdok amadi matik magun kaya Allah na Hazrat Abdullah ibn Mubarak ta pinabikhi. Madu punamagado aikhoina wakalda phawa lamba phanglaroi. Aikhoina ngasi haz karamna chatnaribage. Haz Islamgi yumbi mangagi manungda amani haina sapsana thazabaga loinana asoba ibadat ni khanna Allah na yabinaba mahaka naknaba phangjanaba mahaki nungsibana duniyagi nungsibadagi nungsibagi mahut sinnanaba nafsku tazkiya taunanaba isagi thamoibu sengtoknanaba athoiba pandamda haz taunaribra natraga miyamgi samajgi lepakna tauri haina haz taunaribra haz mingthol phangningbagi mingchat pambagi haz tauribra khanthaningaini kanagumba Allah na penbiba yabiba pamlabadi aikhoigi akoibada leiriba leita laira ana yeksing asiga awaba asi thamoida karigi phawdribano hadis mubarakeda haidabara Allah rabbul izzat na hayeng hangbigani aina lamlaba matamda karigi pijakhidabage khawranglaba matamda karigi pitakhidabage naraba yeklaba matamda karigi hanglakhidabage bandana ngak sanabaga loina hangatchagani ya Allah nahakna karamna lamgadage aram khawrangadage amadi na yekkadage Allah Taala na kumbihigani laita lairaba singda nakhoina pija pithakpa ado aingonda pija pithakpani haiba nakhoi khangdabara kanagumba aigi nai singi ana yek yaurakpada nakhoina hangthibado aingonda hangthibani haiba nakhoi khangdabara